Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Amit Shahna Manipurgi Mathakta Khananaba high level review meeting Koukhre. Cotugi Mathakta FIR Khananaba Malemna Haingang Osigi Kutangda Kampopi Osida complaint file Koukhre. Isagi natki saktam amadi culture ngakna chalaba matamdata kananasu aikuigi saktam muthapang amloi haina speaker secretary na phonokhrei Pausana pijari Amit Shahna Manipurgi matangda khananaina ba high level review meeting Koukhre Manipurgi hauzik oriba law and order yauna atai hiram kayagi matangda wa Khananaba Union Home Minister Amit Shahna ngasi high level review meeting Koukhre Mifamazida Saru Yanaba Manipurgi Governor Ajay Kumar Bhalla Amasung Security ki Advisor Kuldeep Chief Secretary PK Goyal Amasung Manipur Police ki DGP Rajiv Singh Yauna Makok Thongba Official Kaya Dali de Thongkhre Marak Asida Lamlai Kendragi MLA KH Ibom Chana Union Home Minister Amit Shahna ngasi State Asida Hauzik Lairiba PR Lengak Asigi Matangda Review Meeting Kaurakhiba Asi Athubada Popular Government ama semlaknabagi thorang tawbani Manipurda tangdu leitaba laklaba matungda Popular Government ama semlakani haiba asida thajaba lei haina phongdokhrei Union Home Minister Amit Shahna ngasi chioloduna pangthokadaba high level review meeting asida maru oina state asigi housing oriba Law and Order Security Arrangement amasung development nga mari lenaba issue sing yauna kangluki irang asin maram oiraga amanga ta thokraba kuki amasung maite community singna khundaramba jaga sing aduda infrastructure kaya sengwa sagatpagi matangda khanaraba yai masiga loyana mathang ta February 16 da loigadoriba PR lengak asigi manungda state asida popular government ama linge haiba tarapadi masigi mamangda state asida stable amasung secure oiba environment ama thamnaba tangai fadaba khongthang sing paikhataba yadabana ngasi pangthokadoriba review meeting asi yamna maru oiba mifam ama oigadori Lunana mifam asina maru oina state asida democratic government ama lingbaga mari lenana oiraba yai hari Cotugi Mathakta FIR Khananaba Malem Thongamna Haingang Osi Kuthangda Kangpopi Osida complaint file Koukhre Ngasi ayu pung 12 kuntra taba matamda transgender social activist Malem Thongamna tongan ba loki Merapaibi Ima Ibel Single Loinana Cotugi Mathakta FIR Lokhatpiyu haina Haingang police station gi Osi Kuthangda Kangpopi police station gi Osida complaint file Koukhre Malem Thongamgi Maiketigi Kangpopi police station da pisin khiba chirol aduda haribana mamang chahi lisingani kunmanga October 2 dagi hauduna Manipur da santi nuksi chanaba amasung mahosagi tangduleitaba phibam adu hanjelnabagi damakta kilometer lising 2 ga chahum hena New Delhi dagi Imphal tamna cycle thoduna lakhi Mahaki Khongchat asi santi amasung non political amani adubu Khongchat asigi manungda December 18 Sadar Hills Kangpopi da base tauba Cotugi Makedegi December 18 da mahaki schedule route oiriba Kangpopi district asi phawrga chatpe yaroi haina chirol thoktuna akanwa warning tawkhi Cotugi Makedegi mahaki peace mission asi Kanglup anigi marakta hena unkhanaba honabani haina maral siduna district asi phawduna chapada tholopa afawatagi daita pumba makhoina loroi haina akanwa wafam kaya thamlakhi Thawong asi mahaki punsi amasung physical safety da achauba akiba pibani Cotugi Makedegi mahakna national highway phawduna chatnaba honabada athingba piraba honakibasi Indian constitution gi article 19 gi makhada piriba fundamental right to free movement adu athingba pibani Thawong asigi mayokta mahaki Makedegi Cotugi statement adu withdraw tawnaba pung 12 gi matam pikhrabasu thabak oina tawkhide Maramaduna Cotugi leadership amasung spokesperson singi mathakta section 196 section 351 section 126 section 353 yauna Varat Nya Sanhityagi Marilereba section singi makhada FIR register tobiu habigi warol sing yauri Isagi natki saktam amadi culture ngakna chalaba matamdata kananasu aikhoigi saktam muthapangamloi haina speaker secretary na phongdokhrei Kabui Furup Singna Chahi Amagi Manungda Pangthokpa Khwaidigi Chawba Kumhei Gan Ngaina State ki thakta ngarang chahi hobanumita state level gan ngai celebration committee Manipur na sinduna chingmairong da leiba kabui khulda pangthokhrei Thoram aduda Manipur Legislative Assembly ki speaker TH Secretary Singh Wangkai ST ki MLA TH Arun Kumar TRCR
Ragailonggi President Pauchare Longmai amasung Imphal Eastki Additional District Magistrate R.K. Dayanandana mathang sitna athoiba mithunglen oina saruk yakhi. Thauram aduga mari lenana kabui phurup singgi oiba tongan ba jagoi isei singsu utuna thauram adu hodokhi. Thauramga mari lenana Manipur Legislative Assembly gi Speaker T.A. Setabrata phungdokhibada aikhoina isagi asengba saktam thadoklaga migi matau tambagi chanabi asi thadokpa mathau tai. Religion habasidi pukningda ningzaba aduni adubu miyoiba ama oina aikhoi masal minungshinaba amaga thajanaba leraktabadagi ngasi lamdam asida charangnaba khana chainaba wathokaya ama thokli maramaduna aikhoi masal afaba khal khanduna amana amagi mateng pangnaduna punna thabak tawminaraba matamdata laminariba phurup singi marakta nungsi chanaba purapa ngamgani haiki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Sahi amarom tangairiba angang ama mafam khangdana kaplakpa nongmai maruna panbadagi laikana khrai. Ngarang New Year numitki numidang wairam pung 3:30 rom tawada lamfa police ki manung chanba naurem thong kholem lekaida maikai khangdana kapthorakpa nongmai maruna panbadagi chahi amarom Tangaribi angang ama panduna sokadagi hospital da laikana khrai. Nongmai maruna panbadagi soklaba angang adu Chiribam district ki manung chanba Ziri lamdai khunawdagi hauzikna naurem thong kholem laikaida asan wayum amada varada leiba elangom thoiba amasung elangbam ombi lakhirani anigi machanupa atonmani. Thodok topamdagi phangba pauna haribana ngarang numidang wairam angang aduna naurem thong kholem laikaida leinariba asan wayum adugi ka adugi phamungda hiptuna leringeida Maikai khangdana kaplakpa nongmai maru amanam yungi zingadagi phautharaklaga makokta panduna sokhi. Thodogaduda angang adu kapagi makhol tabada imungda jensilaga yenglubada angang adugi makok thangba sarukta I thoktuna lerambadagi khudakta rimsta pukhatuna laikanaraba matung hauzik little clinic ta makhatana layengbagi thabak chathari hari. Lal asi Manipur kaidanaba mit nakok singauro haina tanja pibani lawi haina kebana phongdokhrai. Manipur asi phurup kuntra mangana ningsing bathok tringe matamdagi nungsi chanana leminarakpani adubu matamgi khonglei matung inna atopa foreign country digi lakpa mi fatakharagi langda aikhoi thubani haina pasoi kendragi MLA sapam kebana sangai prom kabui khulda pangthopa gangai gi tharamda phongdokhrai mahakna makhatana haikibada hauzik tholiba lal asi laibak thiba thodok amani Lal asi mapu mana Manipur kabi yaroi ekhoi amatani haina leminariba ekhoida mit singhauro haina tanjapi bini haina lawi masimak oiduna su ekhoi masalgi marakta amaga nushinaba thajanaba adudi handri ekhoi khudimaki nushinabagi mari adu prithibida leriba sakti amatada uthadat pangamloi sangai pro khul asi mahagna tawbana khajiktani adubu khulgi miyamna taropana heli lunana leiba lekai ama haiba taragadi atopa kendragidi haiba ngamdre adubu pachoi kendragidi sangai pro khul asi role model lekai ni village ni aikhoi khudimaki tamjaningai ni haina phongdoladuna festival asiga mari lenena khul asigi pakhang fan amasung leisa fan gi mihut singda MLA gi maikedigi angamba sel gi mateng pikhi ITI gate mamangda bom ama thamjilamle Anoba chahi lisangani kontaruk horopagi ehan hanba oina ngasi Lilong police station gi manung chanba Lilong sabok maring kholla leiba ITI gate mamangda sakangdaba singna Chinese hand grenade ama thamjilamle hari Thodog asigi matangda press na phangba pawgi matung inadi ngasi ayopuk 8 lom taba matamda mafam aduda chathok chasin tawriba miyoisingna yamna chingnaningai oiba posak ama ITI gate mamangda leiba ubadagi Lilong police ta paw piraba matung police team ama laktuna yengsilaba matungda bom oiramkhibani loinana mafam aduda Manipur police ki bomb detection amasung bomb disposal squad sing laktuna ayupung 10:30 rom tabada bom adu asoi angam yaudana lokhalaga defuse tawkhre hari Kwaktadagi miyoi ani garina thomlamlaga hatkiba mihat sing phadriba phaba postmortem tawba yaroi haina JAC na athingma thamkhrai Mamang chahigi aroiba numit December 13 gi ayuk pung 5:30 dagi 3:30 phawbugi manungda Sekmai police station gi manung chanba khongampat area da Kwaktadagi thabak shuduna laikiba miyoi ani lambi gi nakalda chatlingeida garina thomlamlaga hatok piramlaba Kwaktagi Muhammad Tazuddin Jesham amasung Muhammad Salahuddin
ꯈꯨꯠꯍꯩꯕꯝ ꯑꯅꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀ꯭ꯋꯥꯛꯇꯥ ꯕꯖꯥꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ JSC against the brutal hit and run killing of Mohammed Tajuddin and Mohammed Salahuddin haiba JSC ama semkhre semkhiba JSC na sinduna Koukhre da pangthokhiba paugi mifamda JSC gi co-convener Rahman Buya Mayumna Phongdokhibada Garina Thomlambadagi Laikhidraba Mi Anigi Imungda Manipurgi CSO sing AAMSO AMPACO MMWO Koukhre Zamiyat Ulama Azusman E Mushara AKYVO AMPY na chingmana victim anigi imungda mateng pangdona awa ana saruk yaduna lakli loinana miyoi ani asibu garina thumlomlaba matung hana yenglamdana chenkhiba thodok JSC na condemn tawi haiki mahakna makhatana hai makhoi ani bu garina thumlomlaga chenkhibadagi thiba phangdraba mihatpa khangdonaba Manipur police na kanhonari adubu ngasi phawa thumlamba gari chapchana phangba ngamdri maramasina JSC na mihatpa amadi thumlamba gari phaba phangdri phawba asiba hakchang ani gi postmortem tawbi yaroi haina athingba thamdi loinana hayeng tang ahum phawgi manungda thomlama gari amadi January ba miyoi phanaba langla langjel puthokpa ngamdrabadi Manipurgi CSO singa khusamnaraga JSC na makhal makha kayagi khongjang changsilagani haiki ngarang ayu Kamjong district ki Maringthel amasung Myanmar gi Kabo tampaka Loyalam ngamkhai paringda akan momongda nomai kapna khrai Manipur gi Kamjong district ki manung chanba Maringthel amasung Myanmar gi Kabo tampaka Loyalam Indo-Myanmar border gi mafam amada KNAB oigani chingnaba singa Manipur da best tawba lalhalo ki oigani haba chingnaba singa ngarang akan momongda nomai kapna khrai hari Presna phangba paugi matung ina nongmai amasung bom kapnabagi thodok asi ngarang ayu pung 8:30 rom tarpa matamda thokhibani hari Myanmar da best tawba lalolup KNAB oigani haina chingnaba kholai paiba lalolup singna attack chatharaktuna nongmai round kaya kapsilaki matungda bom masing thingamduna thadarakhi hari Indo-Myanmar gi border pillar 86 amasung 87 gi marakta leiba mafamda thokhiba khuthoknabagi thodok aduda KNAB gi maikaida miyoi ahum asogapan nonglamgani haina thajanari makhatana nakal anina ngarang numidang wairam pung 3:30 tarakpa phawbada akan momongda nongmai kapnakhi haina pau asina makhatari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana pizari Amit Shahna Manipur gi matangda Khananaba high level review meeting Koukhre Cotugi Mathakta FIR lokhanaba Malem thongamna haingang osigi khuthangda Kangpopi osida complaint file tawkhre Isagi natki saktam amadi culture ngakna chalaba matamdata kananasu aikhoigi saktam muthatpa ngamloi haina speaker secretary phongdokhre Matang asida Loyalam E-PAO na namitangi pau bibil lezare tabiri ba khudimapu amuka hina kurumjani